ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯗꯨꯝ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕ ꯀꯃꯥꯏ ꯀꯔꯤ ꯇꯧꯕꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯐꯅꯦꯛ ꯑꯅꯤꯈꯛ ꯇꯥꯏꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯐꯅꯦꯛ ꯑꯅꯤꯈꯛ ꯑꯁꯤꯗ ꯇꯥꯏ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯒꯅꯤꯕ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕꯗꯀꯣ ꯑꯗꯨꯝ ꯊꯝꯃꯦ ꯆꯥꯛꯈꯨꯝꯁꯨ ꯋꯥꯏꯔꯝ ꯇꯩꯔꯦ ꯉꯁꯤ ꯁꯒꯣꯜ ꯍꯋꯥꯏ ꯇꯤꯡꯉꯤ ꯃꯆꯥ ꯃꯃꯥꯕ ꯈꯪꯗꯦꯅ ꯆꯥꯝꯕꯤꯔꯝꯃ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯥꯏꯅ ꯁꯦꯡꯗ꯭ꯔꯤ ꯆꯝꯊꯣꯡ ꯇꯧꯅꯤ ꯑꯩꯒꯤ ꯐ꯭ꯔꯤꯖꯇꯣ ꯖꯥꯔꯦ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯊꯥꯔꯤ ꯏꯁꯤꯡ ꯏꯪꯍꯜꯂꯤ ꯃꯥꯜꯂꯦ ꯑꯁꯤꯗꯩ ꯑꯩꯅ ꯄꯨꯖꯥꯔꯤꯃꯨꯛ ꯇꯥꯔꯦ ꯊꯧꯒꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯅ ꯅꯍꯥꯟ ꯖꯤꯔꯤꯗꯒꯤ ꯌꯣꯡꯆꯥꯛ ꯄꯨꯔꯛꯑꯦꯕ ꯑꯗꯨ ꯄꯤꯔꯛꯏꯁꯦ ꯀꯌꯥꯝ ꯁꯥꯡꯉꯤꯁꯦ ꯈꯨꯠꯁꯥꯡꯗꯣ ꯌꯦꯡꯉꯣ ꯃꯔꯨꯁꯤꯗꯤ ꯂꯟꯅ ꯄꯥꯜꯂꯦ ꯁꯥꯡꯕꯩ ꯋꯥꯅꯤꯗ ꯌꯦꯡꯍꯜꯂꯛꯀꯦ ꯀꯨꯀꯔꯗ ꯍꯥꯞꯄꯦ ꯆꯦꯡ ꯆꯥꯝꯗ꯭ꯔꯤ ꯑꯗꯣ ꯁꯤꯒ ꯌꯣꯡꯆꯥꯛꯁꯦ ꯀꯌꯥꯝ ꯁꯥꯡꯉꯤ ꯈꯨꯠꯁꯥꯡꯗꯣ ꯌꯣꯡꯆꯥꯛꯁꯦ ꯆꯝꯊꯣꯡꯗ ꯍꯥꯞꯀꯦ ꯑꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯀꯥꯡꯁꯣꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯗꯤ ꯌꯣꯡꯆꯥꯛꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯃ ꯃꯦꯠꯂꯅꯤ ꯑꯂꯨꯒ ꯇꯧꯔꯒ ꯉꯥ ꯃꯔꯤꯡꯈꯥ ꯑꯃ ꯉꯧꯔꯅꯤ ꯁꯦ ꯇꯣꯉꯥꯟ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯃ ꯁꯣꯏꯔꯦ ꯑꯗꯨꯒꯗꯤ ꯁꯦ ꯉꯥ ꯃꯇꯨꯝ ꯑꯃ ꯁꯦꯒꯥꯏꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯒ ꯌꯣꯡꯆꯥꯛꯀ ꯑꯁꯤꯅ ꯁꯤꯡꯗꯣ ꯈꯔ ꯁꯤꯆꯜꯂꯦ ꯊꯨꯝꯒ ꯍꯧꯖꯤꯛ ꯍꯥꯞꯄꯅꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏꯗꯤ ꯐꯨꯠꯂꯤꯑꯕ ꯁꯒꯣꯜ ꯍꯋꯥꯏꯗꯤ ꯁꯧꯔꯦ ꯃꯨꯟꯒꯗ꯭ꯔꯥ ꯃꯨꯜꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯇꯛꯄ ꯂꯩꯔꯛꯏꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯅꯠꯇꯦꯕ ꯄꯣꯏꯂꯥꯄꯨꯜꯗꯒꯤ ꯂꯩꯔꯛꯏꯅꯤ ꯑꯗꯣ ꯌꯦꯡꯒꯦ ꯃꯨꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯗꯤ ꯃꯨꯟꯒꯅꯤ ꯄꯣꯠꯁꯦ ꯃꯨꯟꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯥꯛꯑꯅꯤ ꯉꯥ ꯃꯔꯤꯡꯈꯥ ꯉꯧꯔꯤ ꯈꯥꯡ ꯃꯆꯥꯁꯤꯗ ꯀꯩꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯝ ꯉꯥ ꯃꯔꯤꯡꯈꯥ ꯇꯧꯔ ꯉꯧꯔꯣ ꯍꯥꯏ ꯃꯆꯥꯅꯤꯄꯥꯅ ꯀ꯭ꯋꯥ ꯁꯦꯝꯕꯤꯔꯛꯏ ꯃꯄꯥꯅ ꯐꯤ ꯇꯥꯏꯔꯤ ꯁꯤꯗ ꯐꯨꯔꯤꯠꯀ ꯕ꯭ꯂꯨ ꯑꯁꯨꯃꯥꯏ ꯀꯅꯥ ꯀ꯭ꯋꯥ ꯁꯦꯝꯅꯒꯦꯁꯤꯅ ꯑꯩꯈꯣꯏ ꯀꯅꯥꯗꯨꯒꯤ ꯃꯀꯣꯛꯇꯣ ꯊꯦꯛꯇꯣꯏꯅꯤ ꯁꯤꯁꯨ ꯀꯥꯊꯠꯇꯣꯏꯅꯤ ꯀ꯭ꯋꯥꯗꯤ ꯀꯃꯣ ꯃꯀꯨꯝꯅꯣ ꯀ꯭ꯋꯥ ꯂꯩꯔꯝꯗꯦ ꯀ꯭ꯋꯥ ꯄꯄꯥꯏ ꯃꯌꯥꯗ ꯌꯥꯎꯏ ꯎꯝꯃꯤꯗꯨ ꯀ꯭ꯋꯥ ꯈꯨꯆꯥꯒꯗꯤ ꯆꯥ ꯐꯪꯗꯕ ꯈꯨꯆꯥꯅꯤ ꯀꯔꯤ ꯕꯦꯛ ꯇꯨꯕꯤꯔꯤ ꯑꯩꯒꯤ ꯁꯤ ꯂꯩꯔꯦ ꯕꯦꯛ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯕꯦꯛꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯦꯔꯣꯅ ꯇꯨꯕꯤꯔꯤꯅꯤ ꯄꯥꯏꯐꯝꯁꯦ ꯄꯥꯏꯅꯕ ꯁꯥꯡꯃꯟꯈꯔꯦ ꯍꯥꯏꯕꯀꯣ खितंग मपाने की हावे मनुंग दे हाते ऐना हाबे मनुंग दे हाब वैना मपान दे हाब नाइने इचेमा कोई चमन होजे मीटिंग अमा चते लुसल्ले लुसन पलो मा पिंक कलर बैग से पाई गेरो जे बना फजतरा है तो चमन होजे मैं सेले ग्रुप की मीटिंग अमा चतोरी तो लुसन दो चखी दोरे मा
ꯃꯅꯤꯡ ꯂꯩꯀꯥꯏꯗ मोबाइल फोटो का 요리나 이렇게 어떤 일 많이 좀 스마이나 मोबाइल फोटो पूगी जाइदन ये अपंगबा ꯆꯠꯈ꯭ꯔꯦ ꯑꯩ ꯆꯃꯟ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯁꯥꯔꯦ ꯍꯣꯏ मोबाइल फोटो का ꯕꯦꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯕꯦꯒ ꯇꯨꯕꯤꯔꯤꯕ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯃꯅꯨꯡꯗꯨꯁꯦ ꯍꯦ ꯋꯥꯎ ꯋꯥꯎ ꯃꯅꯨꯡꯗ ꯑꯃꯈꯛ ꯄꯨꯒꯦ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯅ ꯐꯣꯟ ꯊꯝꯕꯒꯤꯀꯣ ꯑꯗꯨꯒ ꯑꯃꯅꯅꯦ ꯄꯩꯁꯥ ꯊꯝꯕꯩ ꯁꯣꯟ ꯁꯥꯏꯗ ꯄꯩꯁꯥ ꯊꯝꯕꯩ ꯁꯣꯟ ꯁꯥꯏꯗꯗ ꯐꯣꯟ ꯊꯝꯕꯒꯤ ꯇꯨꯕꯤꯔꯤꯕ ꯆꯦꯟ ꯌꯥꯎꯗꯕꯤꯅꯤꯅ ꯕꯥꯏ ꯕꯦꯒꯁꯦ ꯃꯌꯥꯝ ꯐꯖꯕꯗ ꯀꯃꯦꯟ ꯇꯧꯕꯤꯔꯣꯀꯣ ꯃꯥ ꯇꯨꯕꯤꯔꯤꯕ ꯁꯨꯝ ꯕꯖꯥꯔꯒ ꯆꯠꯄꯗ ꯄꯥꯏꯅ ꯋꯥꯏ ꯃꯌꯥꯝ ꯌꯦꯁ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯣ ꯐꯖꯩ ꯐꯖꯩ ꯍꯥꯏꯗꯤ ꯌꯦꯁ ꯍꯥꯏꯅ ꯇꯧꯔꯣ ꯐꯖꯗꯦ ꯍꯥꯏꯗꯤ ꯅꯣ ꯍꯥꯏꯅ ꯇꯧꯔꯣ ꯑꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯔꯨꯔꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯕꯦꯒꯁꯦ ꯌꯦꯡꯍꯜꯂꯅꯤꯗꯣ ꯄꯥꯁꯅ ꯐꯖꯕꯗ ꯄꯥꯄꯥꯅ ꯕꯦꯒ ꯇꯨꯕꯤꯔꯤꯁꯦ ꯐꯖꯩ ꯍꯥꯏꯗꯤ ꯌꯦꯁ ꯍꯥꯏꯅ ꯇꯧꯔꯣ ꯀꯣꯃꯦꯟꯇ ꯐꯖꯗꯦ ꯍꯥꯏꯗꯤ ꯅꯣ ꯍꯥꯏꯅ ꯀꯣꯃꯦꯟꯇ ꯇꯧꯔꯣ ꯑꯣ ꯑꯗꯣ ꯈꯪꯗꯣꯏꯕ ꯑꯗꯨꯒ ꯈꯪꯗꯣꯏꯕ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯦ ꯉꯥ ꯃꯔꯤꯡꯒ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯃꯦꯠꯄ ꯑꯗꯨꯒꯗꯤ ꯆꯝꯊꯣꯡ ꯑꯃꯗꯤ ꯁꯨꯔꯤ ꯂꯣꯏꯔꯦ ꯃꯊꯛꯇ ꯐꯝꯃꯒ ꯃꯈꯥꯗꯗꯤ ꯐꯝꯕ ꯌꯥꯗ꯭ꯔꯃꯤꯅ ꯄꯣꯠꯁꯦ ꯍꯥꯎꯔꯝꯃꯣꯏ ꯃꯊꯛꯇ ꯐꯝꯃ ꯆꯥꯔꯤ ꯉꯥ ꯀꯌꯥ ꯕꯁꯤꯅ ꯆꯀꯪ ꯆꯥꯅꯤ ꯑꯩ ꯉꯥꯡꯁꯦ ꯍꯤꯟꯖꯥꯡꯗ ꯆꯥꯔꯣꯏ ꯑꯩꯁꯤꯅꯤ ꯅꯃꯥꯟ ꯇꯧ ꯃꯣꯁꯣꯔꯤ ꯊꯣꯡꯉꯦ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯎꯗꯣꯏꯃꯤ ꯂꯥꯛꯑꯣ ꯃꯃꯥ ꯏꯟꯕꯤꯒ ꯂꯥꯛꯑꯣ ꯆꯤꯜꯍꯥꯎ ꯊꯤꯃꯟꯈ꯭ꯔꯦ ꯅꯣꯏ ꯑꯗꯣ ꯉꯥ ꯀꯖꯥꯎꯏꯗꯣ ꯂꯥꯛꯑꯣ ꯆꯤꯜꯍꯥꯎ ꯊꯤꯃꯟꯅꯅꯦ ꯅꯁꯥ ꯐꯗ꯭ꯔꯕꯅꯤ ꯃꯌꯥꯝꯗꯨꯗꯤ ꯁꯅꯥ ꯆꯥꯛ ꯑꯝꯇ ꯏꯟꯕꯤꯒꯦ ꯑꯩ ꯉꯥ ꯀꯖꯥꯎꯏ ꯉꯥꯒꯤ ꯄꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯍꯩ ꯃꯍꯤ ꯊꯛꯀꯅꯤ ꯍꯩ ꯃꯍꯤ ꯉꯁꯥꯏ ꯃꯥ ꯅꯩꯔ ꯊꯝꯃꯝꯕ ꯃꯪꯒꯦꯒ ꯊꯨꯝꯒ ꯆꯤꯅꯤꯒ ꯇꯧꯔꯒ ꯃꯣꯔꯣꯛ ꯑꯩꯗꯣ ꯃꯣꯔꯣꯛ ꯆꯥꯃ ꯆꯠꯂꯨꯔꯦ ꯑꯩ ꯁꯥꯏ ꯇꯪꯈꯥꯏ ꯍꯥꯞꯄ ꯆꯞ ꯆꯥꯕ ꯀꯥꯏ ꯅꯪꯗꯣꯏꯅꯦ ꯎꯅꯦ ꯁꯤꯗꯤ ꯃꯣꯔꯣꯛ ꯈꯨꯆꯥ ꯑꯃꯅꯤ ꯏꯁꯤꯡ ꯆꯥꯟꯁꯤꯟꯒꯦ ꯏꯁꯤꯡ ꯆꯥꯟꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯆꯤꯅꯤꯒ ꯊꯨꯝꯒ ꯖꯥꯟ ꯇꯥꯕ ꯖꯥꯟ ꯏꯁꯤꯡ ꯀꯩꯅꯣ ꯍꯥꯞꯄꯕ ꯈꯣꯠꯄꯦꯟ ꯍꯥꯞꯄꯩꯁꯦ ꯆꯤꯅꯤ ꯍꯥꯞꯄꯕ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯅꯪꯒꯤꯁꯦ ꯆꯤꯅꯤ ꯍꯥꯞꯄ ꯊꯨꯝ ꯍꯥꯞꯄꯨꯔꯣ ꯊꯨꯝ ꯍꯥꯞꯄ ꯁꯤꯟꯕꯩꯗꯤ ꯌꯥꯔꯦ ꯏꯪꯕꯩꯁꯨ ꯌꯥꯔꯦꯀꯣ ꯃꯣꯔꯣꯛ ꯁꯥꯏꯕ ꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝ ꯄꯨꯔꯛꯑꯣ ꯈꯔ ꯄꯨꯔꯛꯑꯣ ꯈꯔ ꯅꯪ ꯁꯤ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯎꯗꯣꯏꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯄꯥꯕ ꯍꯟꯗꯛꯀꯤꯁꯦ Ano nabuhay ko kaya dito? Nabuhay ko doon. ꯏꯁꯤꯡ Nising ko doon te. Ato ꯌꯥꯔꯦ ꯊꯛꯑꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯂꯣꯏꯁꯜꯂꯒꯅꯤ ꯆꯨꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨ ꯆꯥꯃꯁꯇꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯅꯩꯌꯨ ꯑꯣꯈꯥꯏꯌꯣ lebu. ꯀꯥꯟꯅꯗꯦ ꯑꯩ ꯊꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯊꯕꯛ ꯂꯣꯏꯁꯜꯂꯒꯦ ꯑꯩꯈꯣꯏ ꯕꯣꯀꯨꯜ ꯇꯧꯔꯤꯁꯦ ꯕꯣꯀꯨꯜ ꯅꯪꯁꯦ ꯉꯛꯏꯔꯅꯦ ꯑꯃ ꯇꯧꯔꯤꯁꯦ ꯅꯪꯁꯦ ꯄꯤꯇ꯭ꯔꯨ ꯑꯃ ꯁꯤꯅ ꯄꯤꯇ꯭ꯔꯨꯅꯤ ꯄꯤꯇ꯭ꯔꯨ ꯃꯌꯥꯝ ꯅꯨꯡꯊꯤꯟꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯁꯜ ꯂꯣꯏꯔꯒ ꯏꯔꯨ ꯊꯣꯛꯑꯅꯤ ꯏꯁꯤꯡ ꯍꯣꯜꯂꯒ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯉꯥ ꯑꯅꯤꯔꯛ ꯆꯥꯝꯃꯦ ꯑꯍꯨꯝꯔꯛ ꯆꯥꯝꯃꯅꯤ ꯂꯣꯏꯁꯜꯂꯅꯤ ꯍꯟꯗꯛ ꯆꯥꯝꯃꯒ ꯃꯦꯁꯦꯖ ꯁꯤꯗ ꯉꯥ ꯊꯥꯎ ꯂꯩꯔꯦ ꯉꯥ ꯊꯥꯎꯁꯦ ꯌꯥꯝ ꯐꯖꯩ ꯄꯨꯈꯝ ꯑꯃ ꯄꯤꯔꯣ Apa kau jadi itu?
ꯆꯥꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯣꯠꯄꯤꯔꯔꯣꯏ ꯃꯣꯏꯒꯤ ꯈꯥꯏꯗꯣꯛꯑꯒ ꯑꯂꯨ ꯁꯦꯝꯃꯦ ꯁꯤꯗ ꯑꯂꯨꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯞꯄꯒꯅꯨ ꯃꯤꯠꯇꯒ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯄꯨꯟꯅ ꯊꯣꯡꯉꯅꯤ ꯁꯤꯅ ꯏꯅꯦꯕꯣꯛꯈꯣꯏꯒꯤ ꯁꯦ ꯁꯅꯥ ꯑꯝꯇ ꯄꯤꯌꯨ ꯆꯣꯆꯣ ꯗꯣꯟꯆꯥꯗ ꯄꯤꯗ ꯂꯥꯛꯑꯣ ꯉꯥ ꯁꯦ ꯆꯣ ꯑꯗꯨꯗꯣ ꯐꯥꯅꯒ ꯊꯝ ꯁꯦ ꯄꯤꯗ ꯂꯥꯛꯑꯣ ꯈꯝꯕ ꯏꯁꯤꯡ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯒ ꯂꯣꯛ ꯊꯨꯡꯖꯅꯤꯀꯣ ꯍꯣꯏ ꯃꯤ 5 ꯇꯣꯔꯣꯞ ꯂꯥꯛꯆꯕꯅꯦ ꯁꯦ ꯄꯤꯌꯨ ꯆꯣ ꯕꯣꯕꯣ ꯀꯩꯅꯣꯗ ꯗꯣꯟꯆꯥꯗ ꯁꯦ ꯍꯧꯖꯤꯛ ꯊꯣꯡꯉꯅꯤ ꯉꯥ ꯂꯩꯇꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯀꯗꯥꯏ ꯄꯥꯟꯗ꯭ꯔꯣ ꯑꯗꯣ ꯃꯣꯏ ꯉꯥ ꯍꯥꯞꯄꯤꯔꯦ ꯄꯥꯝꯃꯣ ꯏꯆꯦꯃꯟ ꯏꯔꯣꯜꯂꯤ ꯅꯥꯅꯥꯎꯕꯒꯩꯗꯦꯟꯒ ꯆꯥꯛ ꯆꯥꯔꯤ ꯁꯨꯟꯗꯣꯔꯤꯅꯤ 누가 쓰잖아요. 짜로 네 마루만 돼 맞을까? 마루고 마루. 마루만 더 주자 마루만 누네 마루만 더 주자 에이 나 뭐. 뭐 자자 산다. 짜봐 호다게 그게 그거는 빠져 말이. ꯍꯥꯎꯈꯔꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ